Bemaga Ichenga hospital yoraklami. Kulla hospital gi beta drip yanduna hipli. Ahan bi soli seba tauri. Mamit ki pidi kangba luiramji ahan bi. Ichenna. Ibo. Ahan bi kapai mabani ubada. Ahan bi na. Isusa. Nabokse. Tawpham khangdrene. Karino tawriba matawsibo. Bemana. Ibo, kaisu tawruye, kapkunuse. Thoibada kaisu tawramoy. Baba hoina hangnaribane. Pupudi doctor na gaya hairige. Khangde isusa. Ngarangdagi wari sanaba yadribasini. Doctor na budi chadabagi ni hai. Kaisu tawruy haidana. Ichenga Bemaga ahan bigi matawde yengba ngamlamde. Thoibadu lainagi manakta chatlamnani khangbagi mabani lainada call tawduna wari sanarasi haina khalami. Somdana bazar mayagi irang yamna kale. Nung thaba tear gas kapa tawrami. Charam chadat naraba thoiba mitmangda uriba mataw adu mangga chap manakre. Chenpham chafam khangdraba thoiba police na phubuda yaurami. Phura duna police na gari da hapkatki. Thoibana haijaba laujaba tabi ki tre matam maduda. Bemaga Ichenga so ahan bi themjin biduna halakna batawri. Ibo, akoy amuk jalugige. Thoibagi paw hangluge. Aduga amuk laki ko ibo. Hoy. Isusa, amuk lauko. Nabok kidi kana shu leijade. Isu thoiba leiram labadi nabok se. Sumaina waram loidabani. Aibu hoji kari tawgadabano. Thoibadubu kadayda leiriba jano. Pausu amatta khangdabase. Ibo, kapkunuse. Akoy mayam leirisidi. Horena mulaki. Thoibigi paw hanguraga. Asumna themlamnaga halai. Bemaga Ichenga. Lainagi mabokta phone tawi. Lainagi mabokna phone paikhalai. Hello. Kanano ne? Ibo, aine Bemane Lainagi mamanabi. Thangaday ne. Ibo, ay khangdraba. Laina leibra. Amukta pahan biro. Oh, khangi. Isu oire. Laile. Ma pahelaki ko. Asumna laina kauduna pahelai. Laina yamna harauna. Maboktagi phone lauduna changlai. Bema, yam thazadi. Thoibe paw tomdora. As, wari paw haudri. Thoibana mangita thaisisu. Ado laina. Hayo. Thoibagi paw yam taningbagi hangbani ngawbi. Ichan di yaudra. Ichan sulaye aigi nakta. Ado laina. Nang hana gyana mukta tana layo. Aigi namta hangi. Thoiba lakpura tuta. Kainu na nangaliduna. Kamay laktuinu madi. Laina karigumba khara fawi. Tu kyaw lang na chungi. Adudi. Kaida laijano. As. Laina pakat ami. Bema. Thoiba kuida chakibro. Hayo Bema. Ngarang thoibada. Imphalda chaki hai. Aduga yumda halakdre. Ichendagi nangi address lauki hai. Adugi hangbani nongonda. Laina mapi ira chelai. Bema. Kaino nangna hari mayamse. Madi sida kamay laktuino. Irang yam kale. Yumdagi mapan thokna de haiba. Thoibado kaida leiramduino. As. Madi kaida leirijano. Laina masa pumba kaino matawkre. Masado nikpana lori makolso. Pupuga ibo kadi kem khangdro Bema. Bema walol amde. Pupuda ngarang ibo ka. Thoiba halaktabadagi parking da thiba tholakpada wan tharaktuna hospital la leiri. Ibokshu pupugi manakta leihawe. Iboktadi pupugi hidaka firol ga leirakani hairamlaga chatki hai. Laina to me lekre. Bemana kauba ngang batakidre. Masa pumba lengba ngamdana phamthakre. Aduga hik langna kapi. Laina, kapkuna kaidaurage. Kaisu tawruye. Laina kapalep lamde. Ayam pakhade Bema. Pakhat kanuse. Noi mam tondo police saini haidaine. Aduda pawum to phawkho hana. Tabro Laina aina haise. Thoibadi kem khangjadabane. Wangang busu haitabane. Kadaidanu mana leiramduise. Mapan thokpa yadadana irang yam kale Bema. Bemaga Ichengana. Nangna dumaina kap leiradi
ꯏꯕꯥꯅꯤꯁꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯂꯩꯅꯥ, ꯅꯣꯏ ꯃꯥꯝꯇꯣꯟꯗ ꯍꯥꯏꯌꯨ, ꯑꯗꯨꯒ ꯍꯥꯟꯅ ꯊꯤꯕꯅ ꯐꯅꯤꯌꯦ꯫ ꯕꯦꯃꯒ ꯏꯆꯟꯒꯅ ꯊꯦꯝꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯕꯦꯃꯒ ꯏꯆꯟꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯑꯍꯟꯕꯤꯒꯤ ꯆꯥꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ꯫ ꯏꯕꯣ, ꯏꯕꯣ, ꯏꯁꯨ ꯑꯅꯤ ꯂꯥꯛꯑꯦꯗꯅ, ꯅꯕꯣꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦꯅꯦꯍꯦ꯫ ꯗꯣꯛꯇꯔꯈꯩꯅ ꯀꯩꯀꯩꯅꯣ ꯍꯥꯏꯔꯝꯃꯤ, ꯅꯕꯣꯛꯇꯤ ꯒ꯭ꯌꯥꯟ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯃꯄꯨ ꯑꯗꯨꯁꯨ ꯃꯤꯠ ꯄꯥꯡꯂꯤ ꯍꯥꯏꯕꯇ ꯉꯥꯏꯔꯦ, ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯤ ꯌꯥꯗ꯭ꯔꯤ꯫ ꯀꯩꯁꯨ ꯇꯧꯔꯤꯁꯤꯕꯣ, ꯄꯥꯈꯠꯀꯅꯨ, ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤꯗꯤ꯫ ꯗꯣꯛꯇꯔꯗꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯤꯕꯣ? ꯍꯣꯏ ꯍꯣꯏ, ꯏꯁꯨꯅ ꯁꯥꯟꯅꯔꯝꯃꯨ꯫ ꯏꯁꯨ ꯊꯣꯏꯕꯒꯤ ꯄꯥꯎ ꯇꯥꯕ꯭ꯔꯣ? ꯃꯥꯕꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯒꯦ? ꯊꯣꯏꯕꯗꯣ ꯊꯤꯅꯕ ꯂꯩꯅꯥꯒꯤ ꯃꯥꯝꯇꯣꯟꯗ ꯍꯥꯏꯈ꯭ꯔꯕꯅꯤ ꯏꯕꯣ꯫ ꯃꯥꯗꯣ ꯏꯝꯐꯥꯜꯒꯤ ꯍꯣꯇꯦꯜ ꯑꯃꯗ ꯂꯩ ꯍꯥꯏꯒꯨꯝ ꯇꯧꯏ꯫ ꯏꯔꯥꯡ ꯀꯟꯕꯁꯤꯗ ꯂꯥꯛꯄ ꯌꯥꯗꯕꯅꯤ ꯍꯥꯏ꯫ ꯍꯌꯦꯡ ꯕꯟ ꯂꯣꯏꯔꯗꯤ ꯂꯥꯛꯀꯅꯤ ꯊꯣꯏꯕꯁꯨ, ꯍꯥꯏꯖꯤꯜꯂꯤ ꯑꯍꯟꯕꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯕꯒꯤ꯫ ꯏꯁꯨ ꯊꯣꯏꯕꯕꯨ ꯍꯣꯇꯦꯜꯗ ꯂꯩ ꯍꯥꯏꯕ? ꯅꯨꯡꯉꯥꯏꯔꯦꯗ, ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕ? ꯍꯣꯏꯕꯣ, ꯑꯗꯣ ꯆꯥꯛꯁꯤ ꯆꯥꯔꯁꯤꯁꯦ꯫ ꯕꯦꯃꯥ, ꯅꯪ ꯗꯣꯛꯇꯔ ꯎꯅꯔꯨꯔꯣ, ꯑꯩ ꯏꯕꯣꯛꯁꯦ ꯆꯥꯛ ꯄꯤꯖꯒꯦ꯫ ꯍꯣꯏ, ꯑꯗꯨꯗꯤ ꯏꯕꯣ ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯝꯃꯨꯀꯣ, ꯑꯩ ꯗꯣꯛꯇꯔ ꯎꯅꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯕꯦꯃ ꯆꯠꯈꯤ꯫ ꯏꯁꯨꯗꯨꯕꯨ ꯆꯥꯛꯇꯤ ꯆꯥꯔꯝꯒꯗ꯭ꯔꯣ? ꯃꯕꯨꯛ ꯆꯥꯎꯕꯅꯤꯅꯦ ꯏꯁꯨ ꯊꯣꯏꯕꯗꯣ꯫ ꯆꯥꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯕꯣ, ꯍꯣꯇꯦꯜ ꯍꯥꯏꯁꯦ ꯂꯣꯏ ꯐꯪꯉꯤꯅꯦ꯫ ꯊꯣꯏꯕꯗꯤ ꯑꯩꯈꯣꯏꯗꯒꯤꯕꯨ ꯍꯦꯟꯅ ꯂꯣꯏꯅ ꯈꯪꯉꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯦꯝꯖꯤꯜꯂꯤ꯫ ꯏꯕꯣ, ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯁꯤꯁꯦ꯫ ꯇꯥꯔꯤꯕꯣ, ꯃꯣꯏ ꯃꯄꯨ, ꯏꯁꯨꯗꯣ ꯀꯩꯁꯨ ꯇꯧꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯩ ꯍꯥꯏꯌꯦ꯫ ꯏꯁꯨ ꯑꯅꯤꯁꯤꯅ ꯏꯕꯥꯅꯤꯒꯤ ꯀꯌꯥꯗ ꯋꯥꯕꯤꯔꯤꯕ? ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯧꯒꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤꯅꯦ ꯅꯪꯕꯣ꯫ ꯑꯍꯟꯕꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯏ, ꯃꯃꯤꯠꯇ ꯄꯤ ꯇꯥꯏ꯫ ꯏꯆꯟꯁꯨ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯏꯕꯣ, ꯆꯥꯛꯁꯦ ꯍꯥꯟꯅ ꯆꯥꯁꯦ, ꯄꯨꯄꯨꯗꯣ ꯄꯣꯊꯥꯍꯜꯂꯣ꯫ ꯊꯣꯏꯕ ꯂꯥꯛꯂꯒ ꯏꯕꯣꯛ ꯆꯥꯛ ꯆꯥꯗꯦ ꯍꯥꯏꯔꯗꯤ ꯑꯃꯨꯛ ꯁꯥꯎꯈꯤꯅꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯆꯥꯛ ꯄꯤꯖꯩ꯫ ꯕꯦꯃꯁꯨ ꯗꯣꯛꯇꯔ ꯎꯅꯔꯨꯔꯒ ꯂꯥꯛꯏ꯫ ꯏꯕꯣ, ꯆꯥꯛ ꯆꯥꯔꯕꯣ? ꯃꯌꯥꯝ ꯆꯥꯎꯀꯣ, ꯗꯣꯛꯇꯔꯅ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏ, ꯃꯁꯥ ꯈꯔ ꯁꯣꯟꯕꯅꯤ ꯍꯥꯏ꯫ ꯃꯣꯏꯅ ꯄꯤꯔꯤꯕ ꯍꯤꯗꯥꯛꯁꯦ ꯁꯤꯅ ꯐꯔꯅꯤ꯫ ꯕꯦꯃꯅ ꯍꯥꯏꯖꯤꯜꯂꯤ, ꯄꯨꯜꯂꯒꯤ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯝꯃꯤ꯫ ꯑꯍꯟꯕꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯆꯩ꯫ ꯏꯁꯨ ꯑꯅꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯅꯕꯣꯛꯇꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ? ꯅꯨꯡꯁꯤꯗ, ꯏꯁꯨꯁꯤꯡꯁꯦ ꯋꯥꯁꯨ ꯋꯥꯔꯝꯂꯅꯤꯗꯣ꯫ ꯅꯕꯥꯅꯤꯕꯨ ꯌꯨꯝꯒꯤ ꯑꯍꯜꯈꯩꯅ ꯆꯩꯔꯝꯂꯣꯏꯗ꯭ꯔꯣ? ꯆꯩꯔꯣꯏ ꯏꯕꯣ, ꯕꯕꯥ ꯏꯃꯥ ꯍꯣꯏꯅ ꯆꯠꯂꯨꯁꯨ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯦ ꯏꯕꯣꯛꯀꯤ ꯃꯅꯥꯛꯇ꯫ ꯑꯗꯣ ꯏꯕꯣ, ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯑꯒꯦꯀꯣ, ꯆꯥꯛ ꯄꯨꯔꯒ ꯂꯥꯛꯀꯦ꯫ ꯕꯦꯃꯒ ꯏꯆꯟꯒꯅ ꯍꯤꯗꯥꯛ ꯀꯩꯀꯥ ꯂꯩꯕꯤꯔꯝꯂꯒ ꯍꯜꯂꯛꯏ ꯃꯌꯨꯝꯗ꯫ ꯑꯍꯟꯕꯤ ꯀꯨꯜꯂꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯁꯦꯟꯅꯔꯤ꯫ ꯊꯣꯏꯕ ꯂꯣꯀꯞꯇ ꯑꯍꯤꯡ ꯂꯦꯜꯂꯝꯃꯤ, ꯍꯧꯒꯠꯄ ꯐꯥꯎ ꯉꯝꯂꯝꯗꯦ꯫ ꯃꯁꯥꯗ ꯑꯌꯥꯎꯕ ꯄꯨꯝꯕ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯗ ꯊꯛꯇꯕꯒꯤ ꯄꯨꯂꯤꯁꯅ ꯐꯨꯕꯒꯤ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯊꯣꯏꯕ ꯂꯣꯀꯞꯇ ꯑꯍꯤꯡ ꯂꯦꯜꯂꯝꯃꯤ, ꯍꯧꯒꯠꯄ ꯐꯥꯎ ꯉꯝꯂꯝꯗꯦ꯫ ꯃꯁꯥꯗ ꯑꯌꯥꯎꯕ ꯄꯨꯝꯕ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯗ ꯊꯛꯇꯕꯒꯤ ꯄꯨꯂꯤꯁꯅ ꯐꯨꯕꯒꯤ ꯌꯥꯝꯅ ꯁꯣꯜꯂꯝꯃꯤ꯫ ꯊꯣꯏꯕ ꯅꯥꯁꯣꯟ ꯄꯤꯛꯅ ꯆꯣꯏꯔꯣꯜ ꯐꯥꯂꯣꯜ ꯂꯣꯜꯂꯝꯃꯤ꯫ ꯑꯩ ꯌꯨꯝ ꯆꯠꯅꯤꯡꯉꯤ, ꯄꯨꯄꯨ ꯏꯕꯣꯛꯇꯣ ꯑꯩ ꯉꯥꯏꯔꯝꯒꯅꯤ꯫ ꯑꯩ ꯌꯨꯝ ꯆꯠꯅꯤꯡꯉꯤ, ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ꯫ ꯃꯥꯒꯤ ꯆꯣꯏꯔꯣꯜ ꯑꯗꯨꯗ ꯃꯅꯥꯛꯇ ꯐꯝꯃꯤꯟꯅꯕ ꯁ꯭ꯇꯨꯗꯦꯟꯠ ꯂꯦꯝꯕ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ, ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯦ, ꯏꯁꯤꯡ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯞꯄꯤ ꯊꯣꯏꯕ꯫ ꯂꯦꯝꯕ ꯊꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯅꯛꯄꯗ ꯂꯩꯕ ꯄꯨꯂꯤꯁ ꯀꯧꯏ, ꯑꯗꯨꯒ ꯋꯥꯔꯤꯗꯨ ꯇꯝꯃꯤ꯫ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯂꯦ ꯍꯥꯏꯗꯨꯅꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯏꯁꯤꯡ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯂꯦꯝꯕꯅ, ꯏꯇꯥꯎ, ꯏꯇꯥꯎ, ꯏꯁꯤꯡ ꯈꯤꯇ ꯊꯛꯀꯦ, ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ, ꯄꯨꯄꯨ ꯏꯕꯣꯛꯇꯣ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤꯌꯦ꯫ ꯂꯦꯝꯕꯒ ꯄꯨꯂꯤꯁꯇꯨꯒꯅ ꯏꯁꯤꯡ ꯄꯤꯊꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯄꯨꯂꯤꯁꯇꯨꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯁꯣꯝꯗꯁꯨ ꯂꯩꯅꯥꯒꯤ ꯃꯥꯝꯇꯣꯟ ꯏꯁꯥꯏꯅꯁꯨ ꯊꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯗ ꯄꯥꯎ ꯄꯤꯅꯗꯨꯅ꯫ ꯊꯣꯏꯕ ꯏꯁꯤꯡ ꯊꯛꯄꯗꯒꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ꯫ ꯏꯆꯝ ꯆꯝꯖꯕ ꯊꯣꯏꯕ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ, ꯇꯝꯂꯝꯃꯤ, ꯀꯞꯅ ꯀꯞꯅ꯫ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯂꯦꯝꯕ ꯄꯤ ꯇꯥꯏ꯫ ꯄꯨꯂꯤꯁ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯣꯏꯒꯤ ꯑꯆꯧꯕꯁꯤꯡꯗ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯂꯩꯅꯥꯒꯤ ꯃꯥꯝꯇꯣꯟꯅ ꯂꯩꯅꯥꯗ ꯄꯥꯎ ꯇꯝꯂꯛꯏ꯫ ꯂꯩꯅꯥ, ꯅꯪꯅ ꯍꯥꯏꯕ ꯃꯤꯗꯣ ꯂꯩꯔꯦꯅꯦꯍꯦ, ꯀꯩꯝ ꯄꯥꯈꯠꯀꯅꯨ, ꯍꯌꯦꯡ ꯃꯌꯨꯝꯗ ꯊꯤꯜꯂꯅꯤ꯫ ꯃꯥꯝꯇꯣꯟ, ꯊꯣꯏꯕ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ? ꯃꯥ ꯀꯥꯏꯗ ꯂꯩꯒꯦ ꯍꯧꯖꯤꯛ? ꯇꯧꯗꯦꯗ ꯇꯧꯗꯦꯗ꯫ ꯊꯣꯏꯕꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯂꯩꯅꯥꯒꯤ ꯃꯥꯝꯇꯣꯟꯅꯁꯨ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫
ꯁꯤꯗ ꯄꯨꯔꯛꯑꯣ ꯍꯥꯟꯅ ꯃꯝꯇꯣꯟ, ꯍꯌꯦꯡ ꯌꯨꯝꯗ ꯃꯥ ꯊꯤꯟꯕꯗꯣ ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯍꯣꯏ ꯍꯣꯏ, ꯌꯥꯔꯗꯤ ꯆꯠꯁꯦ, ꯊꯝꯃꯣ ꯐꯣꯟꯗꯣ꯫ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯂꯩꯅꯥ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯕꯕꯥ ꯏꯃꯥꯗꯁꯨ ꯀꯣꯜ ꯇꯧꯗꯨꯅ ꯍꯌꯦꯡ ꯂꯥꯛꯀꯦ ꯌꯥꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈꯤ꯫ ꯏꯔꯥꯡ ꯈꯔ ꯅꯦꯝꯊꯔꯝꯃꯤ꯫ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯂꯦꯝꯕꯅ ꯊꯣꯏꯕꯕꯨ ꯁꯦꯟꯅꯕꯤ ꯃꯔꯨꯞ ꯑꯃꯒꯨꯝꯅ꯫ ꯊꯣꯏꯕ ꯃꯁꯥ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯐꯨꯕꯒꯤ, ꯃꯁꯥ ꯄꯨꯝꯕ ꯊꯤꯟꯗꯣꯛꯂꯝꯃꯤ, ꯆꯩꯐꯝ ꯌꯥꯝꯅ ꯇꯥꯗꯨꯅ꯫ ꯃꯥꯕꯨ ꯊꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯂꯩꯅꯥꯒꯤ ꯃꯥꯝꯇꯣꯟꯅ ꯂꯧꯕ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯄꯨꯔꯛꯏ ꯂꯩꯅꯥꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ꯫